Center na KULLU HAIRAGA KUNBA LEPPU HAIRAGA LEPPA HANGLAI gi LEINGAK oina leiriba LEINGAK asi URUBADA politics sauba MEEOI AMANI HAIBADA IKAIBA PHAO-I HAINA Manipur Pradesh Congress Committee gi HANNAGI President MLA and Loken PHONGDORAKLI Wafum asi lamdam asi ki hausik thogliba irang asi dangam mamating tawbo ina Nambol Block Congress Committee na sinduna ngasi Janems ki blood bank ta pangthokpa nongma yoiba blood donation camp ta mahak na phongdokibani MEEOI chama kunna anirak thokna pangthokadaba blood donation camp adugi ahanbo ina ngasi MEEOI yangkhaina EP duna pangthokiba camp aduda en Loken makhata na hai numit humbudra sujilaklaba irang asida media da thoktuna wangang tuna leiraga thabak amata paikhatpa ngamdana leiriba asi BJPD action ni haina laukiba action adu kadai da leikrabage center na unified command gi lokthokraba Chief Minister amana center da haizaduna fam konduna leibiki matamla kuki khulai paiba singna michamda landaduna thoklibe irang asida center da gi tharakiba security force singna trabasu state force areba pulap thazin bada irang asi loikhragadabani hiram asiga mari leina assembly session ama kauduna BJP MLA amade minister pulap fam thadokani habiki kholau lauduna center da taksin lavadi irang asi irai laina loishingadabani haina mahak makhata ke Chief Minister na bunker thugaiba sidai da bunker khara thugaiba ISTV da amamada ulleba sidai da cookie gi saglai ba anubo saglai mayam du tumina dum laiyaba sina ada kamnari ba mafam da sidai da ade gi laiba central army singna combing operation ge state ki force amta yahunde sidai da bharat sarkar na tauge yamna tawbo post da kari gi damta state government na sidai da pham gi damta kol lai ge doino ba si tawraga di aikhoi tawbune do nipa thongna tawbo ngamdri kari no ba aduna sigumba sarkar ji gi maramda aikhoi thoina chu aikhoi ngangsu ngangning de masidadi hujik da ngangi ba sai ba ingon dagi manipur gi parja miyam ma khang ngai ba aikhoi bu takpi tambi ba kayama aikhoi manipur da leira ba lai soi ba mayam ma leira ba loina khangi bani sidai da mayam sina ngang ba sing ngamda ba na ba sidai da ma gi di hujik da ngang ba mayam ji hujik se loina no tawram doini sila loina order na khitang farga FIR pala phagal ke doina ba tawrko do se Kaisula taba media da isel laman na traga ina amna karigma comment pida far lokap da number mayam tra hojik ta tumin leiri ba puse mayam tumin na leire khanbiru no ba loina ma toru thammi bani hayang shanti law ka moi jing do FIR pala khine ba leiri ba sarkar jigiti ngasi da tampak da imai bil na tawdi lathi sa taw to kuna kaya ma soi kuki mayam na phongna army ki mamang yum mai thagalak pa nongbai ka pa do ire na sanga ka phan ba potu da kari to baki lathi sa ama kari karai da tawi IMAIBL sing the tampak kada kanba power people se masimadi aikoi ngasi da aikoi ge honorable chief minister jo ambisha gi khongchat yamna historic oibne do khwai da gi history da manipur gi history da sanana phudong lege do je siri biren gi sarkar je simadi itihas ne leiribo ko kroi do ba sugum bharatiya janata party ge sasone na ai adonda thamjage